Arambai News Guwahati da Manipuri Pau tabiriba singbu ihan hanba maktada Chingangbam Sujitrarani na khurumjari hojik ngasigi samlappa mariba pau sing lobirasi. Assam dadi ngasi angakpada COVID-19 gi positive case chama yongna hengalakre. Ngasi numidang chaurangna pung 8 makhai muktabada amuktada punna positive case humpu hengalaktuna record thamkre. Positive case humpu asigi manungda Guwahati Kamrup Metro khaktadagi nipumathoi yauri. Maramasina state asida hojik faubada confirm oiba case masing chatret ka humbudra mari sukre. Active case na chatruka marfuni phakibana marfu taret sukre. Ngasi khaktada punna miyoi kunmanga COVID-19 negative oiduna MMC Hospital dagi kunithoi Silchar Medical College dagi ani amadi Jorhat Medical College dagi ama release tawkre. Nakalamaromda ngasi ihan hanboina bus train dagi hendoraktuna flight ta lakpa fauba positive case state asida phangle. Ahmedabad dagi Delhi dagi Guwahati tamna pairakhiba miyoi ama ngasi positive oiba thengrakhi. Mahak hojik MMC Hospital da layengba hokre. Panbayai Bokaghat dagi nupi ama Delhi dagi COVID-19 positive oirubadagi phaduna laklaba matung amukasu COVID-19 positive oiraktuna Jorhat Medical College Hospital da admit tawkre. Mahakna anirak suba oina positive oirakpa rajya asigi oinadi ahanba case ni. Mahaki case asi false positive oiramba yabagi chingnabasu lei hairi. Asigumba amukhanna positive oirakpagi case South Korea dasu thokre. Maramaduna mahaki case asi confirm tawnabagi damakta ICMR da sample thakre. Ningsing bayai Assamgi nupama COVID-19 naduna Delhi da sibadagi numit tarani mokta leiraba matung yumda pau pirakhibagi wathok ama handakta thokhiba adu nupi asigi mapuroibani. Nakalamaromda Haryana dagi bus da lakpa chahi amata ngaiba angang ama COVID-19 positive oibata natana mahaki mama mapasu positive oibagi yamna nungaitaba thodok amasu thokre. Makhoi Charai Diu dagini hojik Dibrugarh gi Assam Medical College Hospital da layingli. Aduda sunatana Sibsagar gi Sonari gi chahi anita suriba angang amasu positive oiramgadra haibagi kanna chingnaba leiri. Cheragasida Guwahati gi MMC Hospital COVID patient singna full oiduna phamung ahangba amata leirudrabani adubo hojik ngayaki mamangda hospital asidagi patient kulhumdoi release tawkhibadagi anoba patient amuk lowba horagani hairi aduga Kalapahar COVID Hospital su full oikiba maramna anoba positive case laklabadi Sonapur COVID Hospital da tharagani hairi. Assam gi ising ichawgi awabasu leptana hengalakli rajya sigi district tarahundoi ising thumle miyoi lak aniga lising humbudra hena ichawna sokhalle amasung hojik fawbada ichawna soklibasing changjafam pinanabagi damakta relief camp 58 hangdokre. Cheragasida NHPC gi Lower Subansri Hydroelectric Project ki diversion tunnel gi leipan ningkhaibagi kiningai oiba paw amasu lakli. Hojik Manipur gi pawda lakpinarase. Manipur ngasi su COVID-19 gi positive case hengalakre ngasi khaktada punna case manga hengalakre masigi manungda rims tagi ahum jenims tagi ani yauri panbayai ngasi rims ta sample test chamri supna ahum test tawbada ahum positive oikibani aduga jenims tana chani sample test tawki masigi manungda ani positive oikibani. Maramasina Manipur confirm case nipu mari sukre active case na nipu ni aduga phakibana mari sure. Matawasumna Manipur COVID-19 na khwaidagi sokpa district Churachandpur district na oiri. Ngasi su mapandagi Manipuri sing pusilakpa lepa leitri ngarang numidang chaurangna pung 10 muktabada Bengaluru dagi passenger lising amaga chatruk humpu purakpa 13 suba Shramik Special Train Jiriwam Railway Station da thungkibaga loinana Delhi dagi lakpa passenger lising amaga chani kuntrahum doirom tonglakpa 15 suba Shramik Special Train amasu ngasi nungthil Jiriwam Railway Station da thungkre. Thunglariba passenger singasi pija pithak tawraba matung screening tawduna magi district singda bus ta chatlanki. Nakalamaromda ngasi mapandagi chaurakna Manipuri chawnga supna 8 muk Delhi amadi Guwahati dagi flight ahumda pusilakre makoisu quarantine center singda thamkre.
Prime Minister Garib Kalyan Package Samna PMGKP gi makhada COVID-19 bu lanthengna mang thana chongthokliba health workers singda lupa lakh 50 gi insurance scheme ama Bharat Sarkar na lakthokiba dugi matungina Manipur da su khudong chaba asi pigani haina Manipur Sarkar gi Health and Family Welfare Department na thokpa cherol amana khangalakli scheme asina koliba si COVID-19 naduna siba amadi COVID-19 gi mari lenaba duty tawringaida siba singdane Meghalaya ki pauda Delhi amadi Haryana dagi handak halakhiba miyoi manga COVID-19 positive oikre makhoi layong uttaba haibadi asymptomatic patient ngaktani makhoi corona care center Shillong da laying chathaba hokre asumna Meghalaya da hojik fawbada active case taretni Meghalaya da handak talaukiba higher secondary final exam gi wathoba paper sing makhoi gi home district ki headquarters sing da thabagi ayaba sarkar na pikre emboss na logodoriba wathoriba paper sing haibadi mathematics physical education statistics amadi western music lakliba jun gi tang nipan mapan amadi tarada tawragani Emboss website tagi application format download tawbaga loinana email gi khuthangda lagliba me gi tang 38 gi mamangda application form sing pikhalaknabasu hairi Cheraga sida Meghalaya da su khungang 35 leptana nong chubadagi ichawgi amadi leirai ningkhaibagi awaba mayoknari adubu nungaiba paw ama oina Kendra Sarkar na Central Tax ki phangpham thokpa state ki sarok kaitharakpadagi May thagi oina sarkar gi employees khudingmakta thagi tolop amadi allowance mapung phana piragani haina CM Conrad Sangmana laukthokre Nagaland gi pauda Nagaland da miyoi manga amagasu COVID-19 positive oiraduna punna confirm case mapan sukre hojik fawbada state asigi mapanda leriba naga lising 15 supna taret henbana lupa lising 10 gi amuktangi oiba sel gi matengi tamakta apply torakre Lakliba Jun Tang Amadagi Mapanda Lariba Nagasing Asida Selgi Tengbang Asi Piba Horagani Hairi Tripura gi pauda Ngarang ahinga thengbada state asida case kulhumdoi amasu COVID-19 positive oikre makhoi gi maraktagi taranipana Maharashtra dagi train da lakpani aduga manga amana positive oirba miyoi singa sokna samnarubadagi sandorakpani matawasumna Tripura da confirm case Chaniga Kuntrani Toy Sukre, active case na Humpumanga, Amadi, Pakibana, Jamaga, Humpumangani. Hozik Atopa Pausing the Muglak Minerasi. Malim Gitak Sisu, COVID-19 na Sokan Balebak Singi Manungda, Americana, Makukta Dumak Lady. Lebagasida confirm case, Lak Taratretka, Lissing Kuntra Henkre, Aduga, Sibagi Masingna, Lakamaga, Lissing Amayoksilakle. America gi mathangda Brazil na confirm case lakh ahunga lising marfudara manga yokshilakle aduga sibagi masingna lising kunmanga henduna ani subada chatli amaromda sokpagi masing lakh ahunga lising humbudra henjarabasu Russia da sibagi masing lising mari muk khakta ngairaduna ahum subada leiri aduga India gi position na tara subadani India da confirm case lakh amaga lising yankai henkre aduga sibana lising mariga chahum henkre phabagi changna chada nifuni thoi dasmik mari mangani adubu COVID-19 gi lockdown amadi athingba kaya sigi marakta malem gi mafam kharadadi hanagi mahausa gi phibam hanjinarakpasu yaudaba natri South Korea da school hangdokpa hokre Japan da mahusagumna thabak suba hongnarakle amadi America yauna leibak kharada social distancing ngakna lamkoiba singidamakta sea beach su hangdoknakre Arambai News Guwahati da Manipuri Pau Sandok Chabanga Sigoinadi Matang Installation Jabagaloinana Tabiri Basingbo Amakasu Hana Kurumjari